Chakauba numitta thabal chonglubagi wakhal taminakre hiyangai nini panba numitta thabal chongbigan uhaiba apil thausadana wangu laifam makha lekaida thabal chongkhibaga mari leinana maira paibi singa ina jokhatpa luptin ga punna phaminaraba tungda wakhal taminakre luptin asigi general secretary mayengbam Dhananjoy na ngasi numidang wairam paumi singda haikhe ningol chakaubagi thauramasi yamna maru oiba machin mokpagi festival amane aduga thabal chongba haibasisu culture gi saruk amane adubu animak mafam matam loinamak lay madu yengdana kanagumbana thabal chongningi culture ni haiduna pangchongda chongba yaba natte wangu laifam makha lekai gi ima singa ngasi punna phaminare matungda tahondana ba ima singa aduna pautak pigani haire yamauna ba mawongda thabal chongkhibagi damak punna nungaita basu phongdok minare matungda tawdana basu yanare hainasu Dhananjoy na paumi singda makha tana phongdokhe asigumba phibam amada thabal silibani haiduna musician sing sound amasung light ki kangbuna hekta yabiganu haire ngamkhai wangmada saidang pham lawriba lalhoba singda drone attack sathaba hengalakle north east ki lalhoba singi waroisin peace talk ki mahutam matam ga sunaraba drone attack na oiraba yai India government na awang nongpok lamdam gi lalhoba sing mapung phana muthatnabagi matangda anauba lalong ama chatharakpagi khudam mayek singna uba phangle haina report amana phongdokle report asina hai chahi kaya gi mamangdagi awang nongpok lamdam gi laloba singa ceasefire agreement khuyek pinaduna peace talk toba natraga military operation chathaduna lakhe New Delhi na hojik anoba lalong ama chatharak bagal loinana wari sanaduna yasinaba purakna bahonabagi mahutta drone attack chathaduna laloba sing mapung phana muthana bahonabagi khudam kaya marum uba phangle pumnamak asigi mathakta civil war gi chaitheng nangbadagi mapangal sathina sonthagraba Myanmar da saidang pham logduna leriba north east ki laloba singi mathakta phongna amasung lonna drone attack kaya marum leptana chatharagle masida Myanmar authority na ngakthokjaba ngambagi phibam leite masigi su mathakta asoi angam thoroktuna misam miyam siragasu Myanmar manungda conflict mayam leibanina amana amada taisinabagi khudong chaba phangi haina report asina makha tare India government handakta counter insurgency operation da drone bombing sizinnarak basigi matangda palladuna report asina hai India ki mayon lamda mapangal kana leramba Maoist Naxalite singi mathakta drone bombing kaya marum chathaduna makhoi gi lusingba mayam ama hatkre makhoi gi laifam sing thugai khre masina maram oiraga pambai leraktabadagi Maoista kaya marum khulai thadoktuna India government ta sangjarakre masigi kanaba masung khudongcha basi lauraga Myanmar da sangjafam lawduna leriba laloba singi mathakta mai pakna drone attack chathaba haure October 18 da Indian Army na Indo-Myanmar border manakta leiba Khenmoi loimi Naga village da drone attack chathabada chahi nipan khakta ngairiba angang macha ama yauna laloba kaya ama hatpa ngamkhe July 12 da su hairiba khungang asimakta da chap manaba mawong da drone attack chathaba leikravane Manipur Nagaland amadi Arunachal Pradesh na chingba border area singda yamna toina drone attack chatharaglibasi counter insurgency operation gi mawong honglakpane handakta Myanmar gi manungda hangba NACN KYA gi training center da drone bombing chathabada loop asigi senior kader kaya marum siba laikhre haina media ki tongan tongan ba platform singda phongna rakhiba laikhre tamu maikei dasu mafam marang khangdaba drone gi attack kaya marum tawduna hauji maikei adom da sarang na ba phibam leire Mumbai da Manipur gi naha mari tamthina phukre haukiba yumsa kaisa numit ki numidang da Mumbai gi khardanda da saksu khena ba midyang da Manipur da gi nupi ama yauna naha mari tamthina phukre Paugi likhun amagi matungin na soklaba miyoi sing adudi Thanraisem Simra Solan Khamuyo Yuraihor Kasung amasung nupi macha aduna ngason bon saija kawe thawdok adu Solan Khamuyo na khamduna leiba bike amada ngahak famna batawbada soibadagi tubagi khudong chaba lauraga naha tararomna saksu khenaba midyangda makhoi maribu tamthina phukibane victim singi maikaidagi Khur police station da iba cherol pidunu wakatlavasu police na FIR lakhotana leiri Thawdok asi awang nongpok lamdam gi miyoi singi mathakta mainland India gi miyoi singna yengba midyang amadi hingsa gi thawong sing chatharakpagi saruk amani haire